APM Larambi Channel na Angthok Chariba Utilrolgi Thoramda Nongthonbam Diktapati gi Unchiwari Pathokona Tahanjari Nongthonbam Lolit Amasung Nongthonbam Ongbi Maichongi Ahanba Mapari Nongthonbam Diktapati Chatama Panga Taraga Nithoi ing November Thagi Nongsing Ungani Panda Haila Kandida Leiba Lala Lehu Pokpida OE Chatramapanga Untranitoi Ingda Metric Porikada First Division da passed away. Chatramapanga Untramanga Ingda Dhaka University ki Makhada Leiba Murari Chand College dagi BA da History Honors Lauduna passed away. Chonai gi Nauna Linkhat kiba ME School gi Headmaster Oiki Haujik Nityananda Higher Secondary School Hairiba Sene Mamarol Chakhat Nabagi Wakhalda Mahaki School Aduda Manipuri Lona Sarkargi Ayaba Yaudana Maranai Wakhaldagi Mitairol Tambiba Agatki Chatramapanga Untramanga ing April gi Nongsing Taramarida Hamkiba Mitinda Manipuri Londa Larik Tamba Yanaba Sarkarda Taksin Nabagi Warep Lauke Tatramapanga Niputaruk Ingi Vidhan Sabha Mikanda Irendra Chakrabartibu Maithiba Piduna Asangi Mitaida Ahanba MLA Oike MLA Karavatungda Medium of Instruction Manipuri Lon Mitaina Taba Mafamda Oyanki University gi Thak Pauba Tamba Hanganki Matanga Sida Nongthonbam Diktapati gi Unchiwari Athokchaba Loijare Unchiwari Asibu Athoktuna Tahanjariba Nongthonbam Kamal Editor APM Larambi Channel